ऊपर में काम कर रहे हैं। ऑफिस तो नीचे पीछे में फ़ोन रखने के लिए कुछ है क्या? दे दो ना, ऐसे फ़ोन रखेगा। बनाना है रील्स। नहीं रील्स नहीं बनाएगा, मैं अभी लाइव में हूँ। रूम तो नहीं थे, ऑफिस है नहीं। फ़ोन को रखना है इसलिए पीछे में कोई हेवी वाला चाहिए था। सारा कुछ होता है। होगा क्या? Yes, I like this. ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯆꯦ ngasi di Friday ni na thabak leite thabak leite bina sum apa masen lang dana de achapot lai pulap cha dana ko dana mai ta lai ne ngasi di Friday di thabak su de ya hala kana ka back camera de se thabak su de dum tawre mai je thank you che angang nga yaudde da angang yaudabaduna hojik khara kena nungai thuini angang yaudi yara jam शादी में तो सारे लड़के फिदा हो जाएंगे रास्ते में। ai ngang je tabro ai ngang je ta diram gen men ta de mayam ai na ngang ma se tabro अच्छा वो है ना reels kana semna re khoi manabi se इंस्टाग्राम पे mani angang yaudi ko chindra mani ni akoi chi angang yaubade akoi chi masa da khut thada ba ya de angang na ya da bani mamai na ta lai ya bani nan ne aduna akoi chi na ha mi angang yauge su ko na hojik numa sem sao ra do le ko na angang yau a कितनी प्यारी ऐसा करके मैंने इधर इधर डिस्चार्ज को पूरी रील्स याद आ रही यार देश में इतनी सुंदर लड़की थी मैं क्या हो वो आपको मिस कर रहा था ना इसलिए मैंने आपके तक पहुंचा दिया mayam chak sana rabo kamai tawrige ai live se mi le ai handa video thanga te de live se tha de khote de mayam ai room hong ani ai se in ha dei hotel la leina ko hotel la leina to ai heng laiti mana pa musu na ta thangjen numit se ko room hong ani ba room na sit tawrani ai ge accommodation no ina leirani ai se na handa gi ithanta leidoi gi khanbadane koi sarna ne matanda leibudo ngai ro na lehendri ne ba hotel la sum leheli ne ba to imanabi am lai imanabi du ko punna le binare accommodation na tadi ithanta leidoi do ki chadra ne ko aduna pung se khoi je pung tara ayu ki pung tara dagina pung taruk putang tani da thabak de kem wa de da ki hai chu wa ngang
ꯋꯥꯡꯈ꯭ꯔꯤꯌꯥꯕꯣ ꯀꯔꯤ ꯍꯥꯏꯅꯣ ꯑꯦꯚꯔꯒ꯭ꯔꯤꯟ ꯕꯣꯔꯣꯅ ꯍꯥꯏꯁꯤꯕꯣ ꯃꯥ ꯋꯥꯡꯈ꯭ꯔꯤꯌꯥꯕꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯅꯅꯦ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯏ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯕꯗꯣ ꯃꯤ ꯑꯝꯇ ꯌꯦꯡꯗꯕ ꯃꯤ ꯑꯅꯤꯈꯛꯇꯪ ꯑꯅꯤꯈꯛ ꯑꯃꯈꯛ ꯑꯗꯨꯇꯪ ꯌꯦꯡꯕ ꯋꯥꯅꯤ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯃꯨꯊꯠꯈ꯭ꯔꯦ लाइट ऑन करते हैं अरिजीत ये वाला लाइट ऑन करूँ 2 मिनट के लिए ऐसे ही मैं लाइव कर रही हूँ ना ये यहाँ ये ओ प्लग का साइड ये नहीं प्लग का साइड ये प्लग है नीचे ये वाला हाँ का साइड का वो क्यों इतना काला काला दिख रहा है शायद ऐसा बैठना पड़ेगा मुझे नहीं हो रहा है बहुत काला काला दिख रहा है इधर इधर उधर देते हैं नहीं हो जाएगा पेन नहीं आएगा ये फोन तादरी सीधा आगे लगा ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯩꯁꯥꯒꯤ ꯃꯊꯧꯅꯤ ꯄꯩꯁꯥ ꯇꯥꯟꯁꯤꯜꯂꯣ ꯇꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯀꯣ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨ ꯆꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯦ ꯑꯥꯎ ꯑꯗꯒꯤꯅꯦ ꯑꯩꯁꯤꯅꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯍꯦꯡ ꯆꯥꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯗꯦ ये ठीक है ꯑꯩ ꯑꯔꯨꯅꯥꯆꯜꯗꯅꯤ ꯑꯗꯒꯤ ꯀꯤꯃꯤ ꯑꯩ ꯏꯃꯥꯟꯅꯕꯤꯅꯦ ꯀꯤꯃꯤꯁꯦ why did you cut your hair क्या हुआ मामी साहब थोड़ा अच्छा वाला गाना चलाओ ना डेली तो इतना ऐसा ही दुखी भी सुनता मत हूँ। चलाओ कि सामने वाला इंसान बोरिंग हो जाए मैं डेली तो ये सुनता हूँ थोड़ा अच्छा वाला गाना सुनाओ उसका बहुत जैसे कि जो तोबा वही लगाओ ना या ꯑꯩꯒꯤꯅꯦ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯂꯤꯛꯊ ꯀꯩꯝ ꯌꯥꯎꯔꯛꯇ꯭ꯔꯦꯃꯤ किमी क्या लॉन्च हो चुका है आज लॉन्च हुआ फेसबुक में दिखाओ तो अभी प्ले स्टोर में सर्च करने से मिल जाएगा ना आएगा थोड़ी देर में अभी नहीं मिलेगा थोड़ी देर में आ जाएगा। इटानगरदरो इटानगरदꯤ नते से नाहरलागुंदनी वायरस को दिया जाएगा ऐसे फजरो ऐसे फजर यार थैंक यू जब हराओगे
ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯀꯅꯥꯅꯣ ꯑꯉꯣꯝꯁꯦ ꯃꯌꯥꯝ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯋꯥꯏꯁꯦ ꯈꯇꯪ ꯃꯨꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔ ꯐꯔꯛꯑꯦꯕ ꯅ꯭ꯌꯨꯅꯤ ꯑꯗꯨꯗꯗꯤ ꯏꯪꯉꯝꯒꯅꯤꯀꯣ ꯏꯪꯕ ꯍꯥꯏꯕꯨ ꯁꯨꯝ ꯌꯥꯝꯅ ꯏꯪꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯆꯤꯡꯒ ꯅꯛꯅꯅ ꯂꯩꯕꯩ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯏꯪꯉꯤ ꯂꯩꯆꯤꯟꯕꯨꯗꯤ ꯑꯗꯨꯝ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯪꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯏꯪꯉꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯋꯦꯗꯔꯁꯦ ꯑꯗꯨꯈꯛ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯣꯔꯣꯛ ꯁꯥꯕꯩ ꯈꯣꯠꯄꯒꯤ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯀꯟꯅ ꯑꯗꯨꯗꯨꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯒꯠꯂꯦꯕ ꯍꯥꯏꯗꯤ ꯃꯤꯁꯤꯟ ꯀꯔꯤ ꯀꯔꯥ ꯇꯧꯕꯗꯣ ꯂꯝꯕꯤꯗ ꯑꯗꯨꯅ ꯃꯥꯏꯗ ꯃꯨꯟꯅ ꯃꯥꯏꯗ ꯃꯨꯔꯤꯅ ꯀꯔꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯌꯥꯝ ꯁꯥꯏꯌꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯁꯥꯏ ꯅꯪ ꯑꯗꯨꯒ ꯂꯩꯗꯣ ꯐꯔꯕꯅꯤ ꯍꯥꯏꯅ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯐꯔꯦ ꯑꯩ ꯁꯤꯒ ꯂꯩꯇꯦ ꯀꯩ ꯂꯝꯗꯅꯣ ꯏꯪꯉꯦ ꯍꯥꯏꯅꯣ ꯑꯔꯨꯅꯥꯆꯜꯗꯅꯤ ꯑꯔꯨꯅꯥꯆꯜꯗ ꯌꯥꯝꯅ ꯏꯪꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯆꯥꯡꯗꯣ ꯑꯩꯈꯣꯏ ꯁꯤꯒꯅ ꯈꯔ ꯏꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯥꯒꯤ ꯆꯥꯡꯗꯣ ꯌꯥꯝꯃꯤꯅ ꯁꯥꯕꯗꯣ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯔꯃ ꯑꯣꯌꯦ ꯀꯩ ꯑꯉꯣꯝꯅ ꯍꯥꯏꯁꯦ ꯃꯥꯏꯗ ꯃꯨꯔꯤꯅ ꯀꯔꯤꯒꯤ ꯃꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯇꯥꯔꯝꯃꯤꯌꯦ ꯁ꯭ꯋꯥꯏꯁꯦ ꯄꯤꯛꯃꯦꯟꯇꯦꯁꯟꯗꯣ ꯄꯤꯛꯃꯦꯟ ꯑꯣꯏꯔꯝꯕ ꯈꯔ ꯁ꯭ꯋꯥꯏꯁꯦ ꯍꯧꯖꯤꯛ ꯈꯔ ꯀꯣꯛꯂꯛꯑꯦꯕ ꯋꯥꯈꯜꯁꯦ ꯈꯟꯖꯤꯜꯂꯁꯨ ꯃꯥꯏꯗ ꯐꯨꯗꯣꯛꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯔꯦꯗ ꯍꯧꯖꯤꯛ ꯐꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯁꯤꯒ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯖꯥꯠꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯏꯪꯕꯅꯦ ꯁꯤꯂꯣꯡꯅ ꯅꯨꯡꯉꯥꯏꯕꯅꯦ ꯂꯩꯕ ꯁꯤꯂꯣꯡꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯁꯨ ꯁꯤꯂꯣꯡꯗ ꯂꯩꯔꯒ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩ ꯁꯤꯂꯣꯡꯗꯕꯨ ꯆꯠꯆꯗ꯭ꯔꯦꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯁꯤꯂꯣꯡꯗ ꯂꯩꯌꯦꯕ ꯁꯤꯂꯣꯡꯗꯁꯨ ꯅꯨꯡꯉꯥꯏꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯩ ꯁꯤꯒꯩꯁꯤꯒ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯝꯃꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣꯅꯝꯃꯒ ꯂꯩꯕꯗꯣ ꯑꯩꯒꯤ ꯄꯦꯃꯦꯟ ꯂꯥꯛꯄꯒꯤꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒꯗꯤ ꯂꯩꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯕꯗꯣ ꯑꯩ ꯊꯕꯛꯇꯒꯤ ꯍꯜꯂꯛꯑꯅꯤ ꯍꯜꯂꯛꯑꯒ ꯑꯩ ꯏꯔꯨꯖ ꯃꯥꯏꯊꯔꯅꯤ ꯏꯔꯨꯖ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯑꯩ ꯂꯥꯏ ꯈꯨꯔꯝꯃꯅꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯄꯣꯊꯥꯔꯤꯉꯩꯗꯨꯒ ꯑꯩ ꯆꯥꯛ ꯄꯣꯔꯛꯑꯅꯤ ꯃꯣꯏꯅ ꯑꯗꯒꯤ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯛꯄꯒ ꯑꯩꯅ ꯇꯨꯝꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯗꯣ ꯉꯝꯗꯕ ꯚꯤꯗꯤꯑꯣꯕꯨꯗꯤ ꯁꯦꯝꯃꯒ ꯂꯩꯗꯅ ꯑꯩ ꯊꯥꯡꯒꯠꯂꯛꯇꯕꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯌꯥꯔꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯒꯦꯅ ꯈꯜꯂꯤꯅꯤ ꯃꯤꯠꯁꯦ ꯍꯟꯗꯛ ꯌꯥꯝ ꯁꯣꯛꯑꯦ ꯃꯤꯠꯁꯦ ꯁꯣꯛꯄ ꯍꯥꯏꯕꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯤꯠꯁꯦ ꯍꯥꯏꯗꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯉꯝꯗ꯭ꯔꯦ ꯃꯔꯥꯡꯉꯤ ꯃꯤꯠꯁꯦ ꯑꯝꯇ ꯌꯦꯡꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯁꯆꯤꯟ ꯇꯈꯦꯜꯂꯝꯕꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯔꯨꯅꯥꯆꯜꯗꯅꯤ ꯁꯤꯒꯤ ꯁꯔꯠꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯝꯔꯥꯟ ꯕꯣꯁꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯩꯅꯅꯦ ꯐꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯔꯤ ꯁꯦꯠꯇꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯒꯣꯋꯥꯒꯤ ꯇꯥꯏꯞꯇꯅꯦ ꯐꯤꯜꯗꯣ ꯐꯥꯎꯅꯕ ꯑꯩꯅ ꯑꯁꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯒꯣꯋꯥꯒꯤ ꯇꯥꯏꯞꯇ ꯈꯔ ꯐꯥꯎꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯅꯀꯣ ꯋꯥꯈꯜꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯑꯩꯁꯦ ꯍꯟꯗꯛ ꯌꯨꯝꯗ ꯆꯠꯀꯦꯅ ꯈꯜꯂꯤꯅꯦꯕ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯁꯦ ꯑꯥꯒꯁꯀꯤ ꯃꯌꯥꯏꯗꯒꯨꯝꯕ ꯑꯥꯒꯁ ꯂꯣꯏꯔꯝꯗꯥꯏꯒꯨꯝꯕꯗ ꯌꯨꯝꯗ ꯆꯠꯀꯦꯅ ꯈꯜꯂꯤꯅꯤ ꯌꯨꯝꯗ ꯈꯔꯅꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯔꯣꯝ ꯂꯩꯔꯒꯅꯦ ꯑꯃꯨꯛꯁꯤꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯑꯗꯒꯤ ꯑꯩ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯄꯨꯔꯛꯇꯦ ꯌꯨꯝꯗꯒꯤꯀꯣ ꯑꯗꯒꯤ ꯈꯔ ꯃꯊꯧ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯄꯨꯔꯛꯑꯒ ꯁꯤꯒ ꯑꯃꯨꯛ ꯆꯠꯀꯦ ꯑꯗꯨꯝ ꯈꯜꯂꯤꯅꯤ ꯋꯥꯈꯜꯁꯦ ꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯎꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯆꯠꯀꯦꯅꯕꯨꯗꯤ ꯈꯜꯂꯤ ꯑꯥꯒꯁꯀꯤꯗꯨꯒꯀꯣ ꯈꯪꯗꯦ
ꯑꯩꯅꯕꯨꯅꯦ ꯀꯩꯅꯣꯝ ꯈꯜꯂꯕ ꯊꯕꯛ ꯑꯃ ꯇꯧꯅꯦ ꯈꯜꯂꯕ ꯀꯅꯥꯒꯤ ꯅꯣꯡ ꯆꯨꯋꯣ ꯀꯅꯥꯒꯤ ꯀꯩꯅꯣ ꯊꯕꯛꯁꯤꯡꯁꯤꯕꯨ ꯑꯦꯛꯗꯝꯕꯨ ꯒꯥꯔꯤ ꯊꯤꯡꯈꯤꯕꯋꯣ ꯂꯥꯟꯅꯤ ꯂꯥꯟ ꯑꯩꯅꯕꯨꯅꯦ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤꯅ ꯈꯜꯂꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯔꯨꯅꯥꯆꯜꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯃꯥꯔꯁꯇꯒꯤ ꯈꯜꯂꯛꯏꯅꯦꯕ ꯃꯥꯔꯁ ꯊꯥꯗꯒꯤ ꯈꯜꯂꯛꯄꯗꯨꯅ ꯑꯩꯅ ꯃꯊꯪꯗꯅꯦ ꯖꯨꯟꯗꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯤꯈꯩꯁꯦꯀꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯌꯨꯅꯤꯠ ꯊꯥ ꯃꯔꯤ ꯀꯩꯅꯣ ꯇꯧꯔꯛꯏꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯆꯠꯄ ꯌꯥꯗꯗꯅ ꯍꯥꯏꯗꯤ ट्रेन ꯊꯤꯡꯕꯒꯨꯝꯕ ꯅꯣꯡ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯃꯃꯥ ꯅꯥꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯦ ꯑꯩꯒꯤꯅꯦ ꯊꯕꯛꯇꯅꯤ ꯊꯕꯛ ꯉꯥꯡꯗꯨꯅꯦ ꯏꯄꯟ ꯄꯟꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤꯅꯦ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯕꯨ ꯑꯣꯏꯔꯕ ꯅꯣꯡ ꯆꯨꯔꯛꯑꯅꯤ ꯒꯥꯔꯤ ꯊꯤꯡꯈ꯭ꯔꯅꯤ ट्रेन ꯕꯟ ꯇꯧꯔꯅꯤ ꯂꯝꯕꯤ ꯌꯥꯔꯛꯑꯔꯣꯏ ꯑꯗꯨꯅꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯂꯥꯏꯐ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯈꯤꯇꯪ ꯄꯥꯡꯊꯣꯛꯀꯦꯅ ꯈꯜꯂꯛꯑꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯊꯤꯡꯕꯤꯈ꯭ꯔꯅꯤ ꯂꯥꯏꯅ ꯑꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯁꯤꯡꯁꯦ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯁꯣꯝꯕꯨ ꯑꯩꯁꯦ ꯌꯥꯏꯐ ꯊꯣꯏꯕꯤ ꯀꯧꯔꯤ ꯁꯤꯁꯇꯔ ꯑꯔꯨꯅꯥꯆꯜꯗ ꯀꯩ ꯊꯕꯛꯀꯤꯅꯣ ꯑꯩꯁꯦ IT ꯀꯝꯄꯦꯅꯤꯗꯅꯤ ऐसे रहता है कभी कभी रहता है समझते हैं काम बहुत नया रुमाल ꯑꯃ ꯄꯨꯔꯛꯀꯦ ꯇꯧꯔꯒ ꯑꯩꯅ ꯁꯨꯗꯣꯛꯀꯅꯦ ꯐꯧꯕꯗꯣ ꯀꯪꯗ꯭ꯔꯕ ꯑꯗꯨꯅ ꯄꯨꯔꯛꯇ꯭ꯔꯦ ꯑꯣꯂꯥ ꯑꯃ ꯂꯣꯏꯔꯦ ꯍꯨꯃꯥꯡ ꯁꯧꯔꯤ ꯁꯨꯃꯥꯏꯅ ꯉꯁꯤꯁꯦ ꯒꯦꯝ ꯁꯥꯟꯅꯒꯗꯕꯅꯦꯕꯀꯣ ꯒꯦꯝꯗꯣ ꯁꯥꯟꯅꯗ꯭ꯔꯦ ꯐ꯭ꯔꯥꯏꯗꯦꯗꯗꯤ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯗꯦꯕ ꯑꯗꯨꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯗꯤ ꯑꯗꯩ ꯂꯥꯡꯕ ꯈꯣꯠꯄ ꯏꯁꯩ ꯁꯛꯄ ꯏꯁꯩ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯒꯦꯝ ꯁꯥꯟꯅꯒꯗꯕꯗꯣ ꯁꯥꯟꯅꯗ꯭ꯔꯦ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯇꯧꯅ ꯃꯣꯕꯥꯏꯜ ꯈꯔ ꯌꯦꯡ ꯔꯤꯜꯁ ꯈꯔ ꯁꯦꯝ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯝ ꯐꯣꯇꯣ ꯈꯔ ꯀꯥꯞ ꯇꯧꯅ ꯃꯇꯝꯁꯦ ꯃꯥꯡꯍꯟꯅ ꯂꯩꯔꯦꯕꯀꯣ ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯉꯩ ꯒꯦꯝ ꯁꯥꯟꯅꯩꯌꯦꯕꯀꯣ ꯒꯦꯝꯗ ꯍꯥꯏꯔꯒꯅ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯐꯤल्मꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯐꯤल्मꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯃꯆꯤꯟꯅ ꯉꯥꯡꯗꯕꯤꯗ ꯍꯥꯏꯔꯒꯅꯦꯀꯣ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯃꯤꯗꯨꯅꯅꯦ ꯐꯤल्मꯗꯣ ꯀꯔꯤ ꯐꯤल्मꯅꯣ ꯍꯥꯏꯅ ꯒꯦꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯒꯦꯝꯒ ꯁꯥꯟꯅꯩꯕ ꯅꯨꯡꯉꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯅ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯨ ꯃꯤꯠꯁꯦ ꯎꯗꯦꯅꯦ ꯍꯣꯠ ꯆꯠꯂꯒꯦ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯔꯦ ꯏꯔꯥꯡꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯀꯣ ꯂꯥꯛꯄꯁꯨ ꯉꯝꯗꯦ ꯑꯗꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯆꯍꯤ 3-4 ꯃꯃꯥꯡꯗꯕꯨꯗꯤ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯂꯩꯇꯕꯅꯤꯅ ꯁꯪꯗꯕꯅꯤ나 ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗꯣꯀꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯈꯥꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯅꯦꯀꯣ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯎꯔꯒ ꯑꯩ ꯀꯣꯛꯀ ꯁꯥꯏ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯖꯦꯂꯤꯅꯥ ꯄꯨꯈ꯭ꯔꯝꯕꯝꯅ ꯍꯥꯏꯕꯀꯣ ꯑꯩꯁꯦ IT ꯀꯝꯄꯦꯅꯤꯗꯅꯦꯕ ꯁꯨꯔꯤꯁꯦꯀꯣ ꯂꯥꯛꯀꯅꯨ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯃꯃꯥꯡ ꯊꯥꯒꯤꯗꯨꯒ ꯀꯔꯝꯕ ꯊꯥꯗꯅꯣ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯐꯦꯕꯋꯥꯔꯤꯗ ꯐꯦꯕꯇ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯖꯅꯋꯥꯔꯤꯒꯤ ꯃꯅꯥꯛꯀꯤ ꯐꯦꯕ ꯑꯗꯨꯋꯥꯏ ꯃꯔꯛꯀꯤꯗꯨꯋꯥꯏꯗꯨꯒ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯠꯀꯅꯤꯅ ꯄꯄꯥꯗꯕꯨꯗꯤ ꯑꯩꯅ ꯍꯥꯏꯅꯤ ꯄꯄꯥꯅꯁꯨꯅꯦ ꯑꯗꯨ ꯃꯇꯝꯗ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯜꯂꯤꯅꯀꯣ ꯑꯗꯣ ꯃꯃꯥꯟꯅꯕꯗꯨꯒ ꯀꯣꯜ ꯇꯧ ꯈꯣꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯩꯅꯤ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯩꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃꯒꯤꯅꯦꯕꯀꯣ ꯑꯗꯣ ꯏꯔꯥꯡꯗꯣ ꯀꯟꯃꯟꯈꯤꯗꯅ ꯆꯠꯍꯧꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯏꯔꯥꯡ ꯀꯟꯃꯟꯅ ꯍꯥꯏꯗꯤ ꯆꯠꯀꯅꯤꯅꯕꯨꯗꯤ ꯂꯣꯏ ꯁꯤꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯏꯔꯥꯡ ꯀꯟꯃꯟꯅ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯔꯥꯡ ꯀꯟꯃꯟꯅ ꯂꯥꯛꯑꯅꯨ ꯍꯥꯏꯅ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯏꯟꯇꯔꯚꯤꯌꯨꯕꯨꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯆꯠꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯣ ꯂꯥꯏꯕꯛ ꯐꯅ ꯁꯤꯒ ꯂꯩꯔꯦ
ꯇꯨꯃꯤꯟꯅ ꯂꯩꯕꯩ ꯋꯥꯅꯤ ꯀꯨꯀꯤꯗꯤ ꯂꯥꯟꯒꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯒꯠꯅ ꯂꯩꯕꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯩ ꯅꯨꯡꯁꯤꯗꯕꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯃꯣꯏꯒꯤ ꯖꯥꯇꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯋꯥꯏ ꯀꯃꯦꯟ ꯇꯧꯔꯝꯕꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯣ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤꯀꯣ ꯁ꯭ꯀꯨꯜ ꯅꯠꯇꯦ ꯀꯣꯂꯦꯖꯀꯤꯀꯣ ꯑꯗꯨꯗꯣ ꯑꯗꯣ ꯃꯥ ꯇꯥꯈꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯔꯣꯏ ꯃꯣꯏꯒꯤ ꯖꯥꯇꯤ ꯃꯃꯤꯡ ꯄꯜꯂꯤꯁꯦꯀꯣ ꯃꯥ ꯖꯦꯡꯕ ꯇꯥꯔꯝꯃꯒꯗꯤ ꯃꯥꯅ ꯑꯃꯨꯛ ꯀꯃꯦꯟꯗ ꯖꯦꯡꯕꯗꯅꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯖꯥꯇꯤꯗꯣ ꯄꯜꯂꯦ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯑꯗꯨꯅꯤꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯈꯪꯗꯦꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯋꯥꯖꯈꯔꯦ ꯑꯩꯗꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃꯕꯨꯗꯤ ꯁꯤꯒ ꯑꯩꯒꯤꯅꯦ ꯂꯥꯏꯐꯇ ꯌꯦꯡꯉꯝꯕꯅꯦꯕ ꯀꯃꯦꯟꯇꯣ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯑꯗꯣ ꯃꯥꯁꯨ ꯃꯣꯏꯒꯤ ꯖꯥꯇꯤꯗꯨꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯖꯥꯇꯤ ꯃꯃꯤꯡ ꯄꯜꯂꯦ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯌꯦꯡꯉꯝꯕ ꯇꯥꯔꯒꯗꯤꯀꯣ ꯈꯪꯉꯤꯅꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯪꯂꯤꯅꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯒꯤ ꯊꯕꯛꯁꯤꯔꯣꯀꯣ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅꯣ ꯆꯪꯉꯤꯅꯣ ꯑꯩ ꯐꯥꯎ ꯈꯪꯍꯧꯗꯦ ꯑꯩꯅ ꯊꯕꯛꯁꯦ ꯃꯌꯥꯝ ꯊꯥꯕꯀꯣ ꯊꯕꯛꯁꯦ ꯑꯩꯅ ꯃꯌꯥꯝ ꯊꯥꯔꯒ ꯊꯕꯛꯁꯦ ꯃꯌꯥꯝ ꯊꯥꯔꯒ ꯑꯃꯅ ꯒꯨꯖꯔꯥꯠꯇꯁꯨ ꯊꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯗꯣ ꯊꯕꯛ ꯑꯅꯤꯕꯨꯗꯤ ꯈꯜꯂꯛꯏꯅꯦꯕ ꯑꯩꯒꯤꯁꯦꯀꯣ ꯊꯕꯛ ꯑꯅꯤ ꯈꯟꯕꯁꯦ ꯒꯨꯖꯔꯥꯠꯀꯤꯗꯣ ꯄꯄꯥꯅ ꯍꯥꯏꯁꯤꯅ ꯌꯥꯝꯅ ꯂꯥꯞꯄꯦ ꯑꯗꯒꯤ ꯅꯪ ꯖꯍꯥ ꯇꯍꯥ ꯇꯧꯕꯗ ꯄꯥꯛ ꯂꯥꯛꯄꯗꯣ ꯂꯥꯞꯄꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯔꯨꯅꯥꯆꯜꯗ ꯑꯣꯏꯅ ꯆꯠꯂꯣ ꯑꯔꯨꯅꯥꯆꯜꯗꯗꯤ ꯑꯩꯈꯣꯏ ꯑꯥꯒꯤ ꯃꯤꯁꯨ ꯑꯅꯝꯕꯅ ꯑꯔꯨꯅꯥꯆꯜꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝ ꯅꯛꯁꯨ ꯅꯛꯏ ꯑꯗꯒꯤ ꯃꯅꯥꯛꯇꯁꯨꯅꯤ ꯑꯗꯨꯅꯁꯨ ꯐꯔꯦ ꯑꯔꯨꯅꯥꯆꯜ ꯑꯣꯏꯅ ꯁꯨꯔꯣꯏꯅꯅꯦꯀꯣ ꯑꯗꯨꯅ ꯒꯨꯖꯔꯥꯠꯇ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯅꯤꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯀꯣ ꯑꯗꯨꯅꯁꯨ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧ ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯤꯅ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯅꯨꯕꯤꯗꯨꯗꯤ ꯅꯠꯇꯦꯅꯀꯣ ꯆꯍꯤ 23 24 ꯆꯪꯗꯣꯏꯅꯤ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔꯗꯀꯣ ꯑꯗꯨꯅ ꯃꯃꯥꯁꯨ ꯑꯉꯥꯡꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯁꯨ ꯅꯪꯅ ꯇꯝꯖꯔꯨꯕꯒꯤ ꯃꯍꯩꯗꯣ ꯑꯗꯨꯝ ꯆꯥꯖꯧ ꯅꯪꯅ ꯍꯩꯖꯔꯨꯕ ꯑꯗꯨꯅ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯖꯧ ꯈꯣꯠꯆꯧ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯥꯏ ꯑꯩꯁꯨ ꯄꯩꯁꯥ ꯇꯥꯟꯖꯅꯤꯡꯉꯦ ꯑꯩꯁꯨ ꯌꯥꯝꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯃꯤꯅꯦꯕꯀꯣ ꯊꯕꯛꯀ ꯇꯧꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅꯦꯕ ꯑꯗꯨꯅꯅꯦ ꯏꯁꯥꯁꯦ ꯃꯔꯦꯡ ꯃꯁꯦ ꯌꯨꯝꯗ ꯂꯩꯔꯦ ꯊꯕꯛ ꯃꯌꯥꯝ ꯊꯥꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯍꯧꯒꯦ ꯍꯌꯦꯡ ꯀꯣꯟꯅꯗꯤ ꯑꯉꯥꯡꯒ ꯌꯥꯎꯔꯒꯗꯤ ꯉꯝꯃꯣꯏꯗꯅꯀꯣ ꯁꯨꯝꯕꯁꯤꯗꯤꯀꯣ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤꯅꯦ ꯐꯣꯟꯗ ꯑꯩꯒꯤ ꯍꯧꯖꯤꯛꯅꯦ ꯍꯥꯟꯅ ꯔꯤꯆꯥꯔꯖꯇꯣ ꯌꯥꯝ ꯑꯇꯥꯡꯕ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯔꯤꯆꯥꯔꯖꯇꯣꯀꯣ ꯍꯧꯖꯤꯛꯅꯤ ꯑꯍꯣꯡꯕ ꯑꯣꯏꯅ ꯔꯤꯆꯥꯔꯖꯇꯣ ꯍꯥꯞꯄꯦꯕꯀꯣ ꯀꯩꯍꯥꯏꯗꯤ ꯑꯩ ꯇꯇꯥꯒꯤ ꯔꯤꯆꯥꯔꯖꯇꯣ ꯍꯥꯞꯇ꯭ꯔꯦꯕ ꯀꯩꯍꯥꯏꯗꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯨꯒꯁꯨ ꯋꯥꯏꯐꯥꯏ ꯐꯪꯉꯦ ꯑꯗꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯦ ꯋꯥꯏꯐꯥꯏ ꯐꯪꯉꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨꯅꯦ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯒꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯂꯁ ꯋꯥꯏꯐꯥꯏ ꯐꯪꯕꯅꯤꯅꯅꯦꯀꯣ ꯑꯣꯐꯤꯁꯇꯁꯨ ꯑꯩꯒꯤ ꯂꯩꯐꯝꯗꯁꯨ ꯋꯥꯏꯐꯥꯏ ꯄꯤ ꯑꯣꯐꯤꯁꯇꯁꯨ ꯄꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯤꯁꯤꯒ ꯈꯪꯕ꯭ꯔꯥ ꯅꯠꯇꯗꯤꯅꯦ ꯅꯦꯠ ꯗꯇꯥꯁꯦ ꯍꯥꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯤꯜꯁꯁꯦ ꯌꯦꯡꯅꯤꯡꯉꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯇꯧꯕꯗ ꯍꯦꯛꯇ ꯂꯣꯏꯁꯟꯒꯦꯕ ꯂꯤꯃꯤꯠꯇꯣ ꯍꯦꯛꯇ ꯑꯣꯚꯔ ꯑꯣꯏꯒꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯅꯦ ꯃꯇꯝꯁꯨ ꯂꯩꯖꯗꯦ ꯌꯥꯝꯅ ꯑꯗꯒꯤ ꯐ꯭ꯔꯤꯁꯨ ꯗꯇꯥꯗꯣ ꯁꯤꯖꯤꯟꯅꯩ ꯃꯣꯏꯗꯒꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯁꯤꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯑꯩꯈꯣꯏ ꯆꯦꯒ ꯆꯪꯉꯛꯇꯦ ꯉꯁꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯒꯦ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯕꯅ ꯁꯤꯗꯣꯔꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯁꯧꯒ꯭ꯔꯤꯒ ꯊꯤꯌꯦꯕ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯤꯕꯗꯣ ꯐꯪꯗꯦ ꯁꯤꯒ ꯆꯥꯅꯤꯡꯉꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯈꯛꯇꯪ ꯊꯥꯔꯛꯎꯅ ꯑꯩꯉꯣꯟꯗ ꯑꯩ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯕꯅ ꯁꯤꯗꯣꯔꯦ ꯌꯦꯡꯉꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯒ ꯄꯥꯟ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯒ ꯕꯣꯔꯥ ꯑꯃ ꯁꯥꯏꯗꯇ ꯊꯝꯃꯒ ꯉꯥ ꯑꯌꯥꯏꯕ ꯑꯃ ꯊꯝꯃꯒ ꯆꯥꯅꯤꯡꯕꯅ ꯁꯤꯗꯣꯔꯦ
ꯊꯥꯎ ꯌꯥꯝ ꯆꯥꯖꯅꯤꯡꯗꯦꯕ ꯑꯩ ꯍꯥꯏꯗꯤ ꯑꯆꯝ ꯑꯔꯥꯛ ꯆꯥꯖꯕꯅ ꯈꯔ ꯅꯨꯡꯉꯥꯏꯌꯦꯕ ꯈꯔ ꯍꯥꯎꯖꯩꯌꯦꯕ ꯑꯣꯂꯥꯡ ꯊꯥ ꯃꯇꯝꯁꯦꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯊꯃꯣꯏ ꯀꯥꯏꯕ ꯃꯤ ꯑꯃ ꯀꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯏꯁꯩ ꯇꯥꯔꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯒ ꯌꯦꯡꯍꯜꯂꯛꯀꯦꯅ ꯊꯃꯣꯏ ꯀꯥꯏꯕ ꯏꯃꯥꯟꯅꯕ ꯑꯅꯝꯕꯅ ꯁꯤꯒꯩꯁꯤꯒ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯊꯃꯣꯏ ꯀꯥꯏꯅꯕ ꯃꯤ ꯉꯥꯛꯇ ꯊꯃꯣꯏ ꯀꯥꯏꯅꯕ ꯃꯤ ꯉꯥꯛꯇ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯑꯩꯗꯤ ꯀꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯀꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯣꯏ ꯈꯜꯂꯨꯔꯒ ꯆꯦꯒꯤ ꯍꯤꯔꯣꯅ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯒꯤ ꯍꯤꯔꯣꯁꯦꯀꯣ ꯗꯨꯕꯩꯗ ꯂꯩ ꯃꯥꯁꯨ ꯃꯥꯏ ꯃꯊꯧ ꯇꯧꯅ ꯂꯩ ꯑꯩꯁꯨ ꯑꯩ ꯏꯊꯧ ꯇꯧꯅ ꯂꯩ ꯁꯤꯒꯤꯁꯤꯒ ꯃꯌꯥꯝ ꯁ꯭ꯋꯥꯏꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯃꯣꯏꯗꯁꯨ ꯇꯟꯅ ꯍꯪꯗꯦꯕꯀꯣ ꯁ꯭ꯋꯥꯏꯗꯅꯦ ꯏꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏ ꯑꯥꯒꯤ ꯏꯁꯤꯡꯒ ꯃꯥꯟꯅꯗꯦ ꯃꯣꯏ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯏꯅꯥꯟ ꯅꯥꯜꯂꯤ ꯀꯔꯤ ꯏꯁꯤꯡꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯅꯦꯀꯣ ꯏꯁꯪ ꯍꯥꯏꯗꯤ ꯍꯥꯏꯅ ꯅꯥꯟꯕꯤ ꯃꯅꯞꯇꯣ ꯑꯗꯨꯃꯥꯏꯅꯅꯦ ꯏꯁꯤꯡꯗꯣ ꯅꯥꯜꯂꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯏꯁꯤꯡꯗꯣ ꯑꯗꯨ ꯏꯁꯤꯡ ꯏꯔꯨꯖꯔꯤꯅꯦꯕꯀꯣ ꯈꯪꯗꯦ ꯏꯁꯤꯡꯕꯨꯗꯤ ꯂꯪꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯏꯅꯥꯟ ꯅꯥꯜꯂꯦꯕ ꯀꯩ ꯃꯔꯝꯒꯤꯅꯣꯗꯤ ꯆꯤꯡꯒꯤ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯃꯌꯥꯝ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯃꯌꯥꯝ ꯈꯔꯅꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒ ꯊꯕꯛ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯒ ꯇꯧꯔꯔꯣꯏꯕ ꯃꯊꯛꯇ ꯁꯤꯞ ꯇꯧꯈ꯭ꯔꯅꯦꯕ ꯃꯊꯛꯇꯅꯦ ꯁꯥꯔꯤꯑꯕꯀꯣ ꯁꯥꯕꯗꯨ ꯂꯣꯏꯔꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯔꯦ ꯈꯥꯂꯤ ꯑꯦꯁꯤ ꯍꯥꯞꯀꯗꯕꯇ ꯉꯥꯏꯔꯦꯕꯀꯣ ꯑꯦꯁꯤ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯑꯃꯨꯛ ꯁꯤꯞ ꯇꯧꯔꯅꯤ ꯑꯁꯤ ꯃꯈꯥꯒꯤꯁꯤꯅ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯊꯕꯛ ꯈꯔꯒꯤꯅꯦ ꯁꯤꯖꯤꯟꯅꯔꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯊꯛꯇ ꯑꯣꯏꯅ ꯑꯣꯐꯤꯁꯇꯣ ꯁꯤꯞ ꯇꯧꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯁꯤꯞ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯦꯁꯤ ꯍꯥꯞꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯅꯤ ꯃꯊꯛꯇ ꯑꯦꯁꯤ ꯍꯥꯞꯈꯤꯕꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯁꯨꯔꯅꯦꯕ ꯑꯗꯨ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯜꯂꯒ ꯚ꯭ꯌꯨꯁꯨ ꯐꯖꯩꯌꯦ ꯃꯊꯛꯇꯒꯤ ꯌꯦꯡꯕꯗ ꯆꯤꯡꯒꯗ ꯎꯏꯌꯦꯕꯀꯣ ꯚ꯭ꯌꯨ ꯐꯖꯩꯌꯦꯕ ꯃꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯤ 4 ꯈꯛꯇꯪ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯩ ꯊꯤꯡꯖꯜꯂꯒꯦ